ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯝꯕꯥꯜꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯅꯥꯇꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯐꯟꯁꯨ ꯐꯜꯂꯝꯃꯤ꯫ ꯀꯨꯆꯨꯗꯨꯁꯨ ꯌꯥꯝꯅ ꯃꯨꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯥꯁꯨ ꯑꯄꯣꯛꯄ ꯃꯆꯥꯗ ꯈꯦꯟꯅꯕ ꯊꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯕꯨꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯗꯒꯤ ꯊꯝꯕꯥꯜꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯂꯝꯗꯦ꯫ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯀꯦꯗꯨꯅ ꯃꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯪꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯖꯔꯝꯗꯦ꯫ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯗꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯏ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯒ ꯊꯣꯏꯅꯨꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨꯅ, "ꯄꯥꯕ ꯍꯟꯕꯤꯔꯛꯂꯦꯗꯅ, ꯅꯆꯥ ꯄꯥꯕꯒꯤ ꯈꯣꯡꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯂꯨꯝꯂꯨꯒꯦ." "ꯏꯆꯥ ꯑꯇꯣꯝꯕꯤ, ꯂꯨꯝꯂꯨꯔꯅꯨ, ꯏꯄꯥ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯈꯣꯡ ꯍꯥꯝꯂꯛꯏ꯫ ꯉꯁꯤꯗꯤ ꯏꯄꯥ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯐꯤ ꯅꯔꯣꯜ ꯂꯩꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯃꯄꯥꯅ ꯐꯤꯔꯣꯜ ꯂꯩꯔꯛꯏ ꯍꯥꯏꯕꯗꯨꯗ ꯊꯝꯕꯥꯜꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯕꯥꯕꯥ, ꯀꯗꯥꯏ ꯐꯤꯔꯣꯜꯗꯤ?" ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯂꯩꯔꯛꯄ ꯐꯤꯔꯣꯜꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗ ꯄꯤꯔꯝꯃꯤ꯫ "ꯏꯆꯥ ꯇꯣꯝꯕꯤ, ꯁꯤꯅ ꯅꯪꯒꯤ ꯂꯩꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯊꯝꯕꯥꯜ ꯃꯄꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠ ꯃꯆꯨꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ, "ꯄꯥꯕꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠ ꯃꯆꯨꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗ ꯂꯤꯠꯂꯗꯤ ꯐꯨꯔꯤꯠ ꯉꯥꯛꯇ ꯎꯔꯅꯤ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯀꯨꯆꯨꯁꯤꯗ ꯑꯉꯥꯡꯕ ꯂꯤꯠꯂꯗꯤ ꯐꯖꯔꯅꯤ." ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯕꯨ ꯆꯩꯊꯠꯂꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯊꯝꯕꯥꯜ, ꯊꯣꯏꯅꯨꯁꯤ ꯅꯪꯒꯤ ꯅꯅꯥꯎꯅꯤꯅꯦ. ꯅꯅꯥꯎꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ." ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯏꯆꯥ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ?" "ꯃꯃꯥ, ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯊꯣꯏꯅꯨꯁꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤꯅꯦꯍꯦ. ꯅꯆꯥ ꯑꯅꯤꯗ ꯈꯦꯟꯅꯕ ꯊꯝꯒꯅꯨ." "ꯑꯩꯅ ꯀꯔꯥꯏꯗ ꯏꯆꯥ ꯑꯅꯤꯗ ꯈꯦꯟꯅꯕ ꯊꯝꯂꯒꯦ? ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ." ꯊꯣꯏꯅꯨꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯈꯟꯅꯔꯛꯂꯅꯤ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯕꯤꯔꯨꯔꯣ. ꯅꯆꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ." "ꯅꯃꯥ ꯁꯤꯒ ꯋꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯖꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, "ꯍꯩ ꯊꯣꯏꯅꯨ, ꯏꯟꯁꯥꯡꯗꯣ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯂꯒ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯍꯋꯥꯏ ꯊꯔꯥꯛ ꯃꯇꯣꯟ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯇꯣꯟꯗꯨꯒ ꯁꯤꯡꯖꯨ ꯇꯧ. ꯅꯆꯦꯁꯦ ꯀꯥꯡꯉꯧ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ, ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯔꯣ." "ꯍꯣꯏ ꯏꯃꯥ." ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯒ ꯊꯝꯕꯥꯜꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯔꯅꯤ. ꯅꯆꯥꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯦꯀꯣ?" ꯑꯁꯪꯕꯤ ꯅꯣꯛꯂꯒ, "ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯐꯖꯅ ꯀꯦꯊꯔꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎ. ꯍꯌꯦꯡ ꯃꯤꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯇꯥꯔꯒꯅꯦ, ꯏꯃꯥꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯋꯥꯔꯨꯅꯣ. ꯈꯨꯜ ꯑꯁꯤꯗ ꯅꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯇꯦ. ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯅꯆꯥꯅ ꯑꯗꯨꯝ ꯍꯦꯟꯗꯧ ꯂꯩꯔꯤ. ꯑꯗꯨꯕꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯏꯆꯥꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃ ꯐꯥꯎ ꯐꯪꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯣ ꯏꯃꯥ, ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯍꯔꯥꯎ ꯐꯤ ꯂꯩꯔꯨꯁꯤ ꯏꯃꯥ." "ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯐꯤ ꯂꯩꯕꯗꯥꯏꯅꯦ? ꯏꯟꯃꯟꯗꯅ ꯏꯅꯤꯡꯗ꯭ꯔꯦꯕ. ꯑꯗꯨꯅ ꯐꯖꯕ ꯑꯃ ꯂꯩꯕꯤꯌꯨꯕ ꯏꯃꯥ." "ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯒꯤꯕꯣ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯐꯤꯗꯣ ꯂꯩꯔꯨꯔꯁꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯣꯃꯥꯜꯗꯨ ꯃꯈꯨꯠ ꯃꯈ꯭ꯋꯥꯡꯗ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ
ꯃꯄꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯄꯥ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥ? ꯅꯆꯥ ꯆꯥꯛ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯒꯦ. ꯂꯥꯝꯗꯦ ꯇꯞꯅ ꯑꯗꯨꯝ ꯊꯣꯡꯉꯨꯗ. ꯏꯄꯥ ꯐꯨꯡꯒꯥꯁꯦ ꯃꯩ ꯍꯧꯒꯠꯂꯒ ꯈ꯭ꯋꯥꯡ ꯉꯥꯏꯍꯥꯛꯇ ꯌꯥꯏꯒꯦ ꯇꯧꯕꯅꯤ. ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯕꯗ ꯌꯥꯗ꯭ꯔꯦ. ꯕꯥꯕꯥ ꯐꯨꯡꯒꯥꯗꯣ ꯑꯩ ꯃꯩ ꯍꯧꯒꯠꯂꯛꯂꯒꯦ. ꯌꯥꯅꯤꯗ ꯏꯄꯥ ꯑꯁꯨꯝ ꯍꯧꯒꯠꯀꯦ. ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯑꯗꯨꯝ ꯊꯣꯡꯖꯧ. ꯌꯥꯅꯤꯌꯦ ꯕꯥꯕꯥ ꯑꯩ ꯍꯧꯒꯠꯀꯦ. ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯐꯨꯡꯒꯥ ꯑꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛꯇꯨꯗ ꯐꯛ ꯑꯃ ꯊꯥꯔꯝꯃꯤ. ꯃꯣꯟ ꯑꯃ ꯂꯧꯔꯨꯗꯨꯅ ꯃꯄꯥꯒꯤ ꯄꯣꯊꯥꯅꯅꯕ ꯁꯦꯝꯕꯤꯔꯝꯃꯤ. ꯇꯣꯃꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯌꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ. ꯊꯝꯕꯥꯜꯒ ꯑꯁꯪꯕꯤꯒꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ. ꯇꯣꯃꯥꯜꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯪꯕꯤꯅ ꯃꯆꯥ ꯊꯝꯕꯥꯜꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯕꯗꯨ ꯇꯥꯔꯒ ꯑꯁꯪꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯪꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯃꯃꯥꯒ ꯃꯆꯦꯒꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯁꯪꯕꯤꯅ, ꯍꯩ ꯊꯣꯏꯅꯨ, ꯅꯆꯦꯁꯤ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ. ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯤꯔꯨꯆꯣ. ꯑꯩꯅ ꯉꯥ ꯇꯥꯎꯔꯒ ꯊꯅꯝꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄꯨ. ꯑꯗꯨꯒ ꯅꯆꯦꯒꯤ ꯏꯔꯨ ꯂꯨꯖꯅꯅꯕ ꯐꯨꯡꯒꯥꯗ ꯏꯁꯤꯡ ꯂꯨꯝꯃꯨ. ꯍꯣꯏ ꯏꯃꯥ. ꯊꯣꯏꯅꯨꯗꯨ ꯐꯨꯡꯒꯥ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯒ ꯃꯆꯦꯒꯒꯤ ꯆꯥꯛꯁꯨ ꯊꯤꯔꯝꯃꯤ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ. ꯑꯁꯪꯕꯤꯅ, ꯆꯥꯛ ꯇꯣꯛꯄꯒ ꯏꯔꯨꯖꯊꯣꯛꯂꯒ ꯐꯖꯅ ꯀꯦꯔꯨꯔꯣ, ꯃꯤꯅ ꯍꯦꯟꯈꯤꯅꯤ. ꯊꯣꯏꯅꯨꯅ, ꯏꯃꯥ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯉꯁꯤꯗꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯒꯗꯧꯔꯦ. ꯅꯆꯦꯁꯨ ꯖꯒꯣꯏ ꯁꯥꯒꯗꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯔꯤꯕꯁꯤ. ꯏꯃꯥ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯦ. ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯅꯤꯡꯉꯤ. ꯊꯝꯕꯥꯜꯅ, ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏ. ꯑꯁꯪꯕꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯍꯩ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ. ꯅꯪꯁꯨ ꯌꯥꯎꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯊꯣꯏꯅꯨꯗꯨ ꯃꯃꯥꯒ ꯃꯆꯦꯒꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯝꯗꯦ. ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯏꯔꯨꯖ マꯏꯊꯖꯗꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ. ꯑꯁꯪꯕꯤꯁꯨ ꯃꯆꯥꯅ ꯀꯦꯔꯤꯕꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯤ. ꯊꯣꯏꯅꯨꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯃꯥꯜꯁꯨ ꯎꯃꯪꯗꯒꯤ ꯎ ꯌꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯊꯣꯛꯂꯛꯏ. ꯊꯣꯏꯅꯨ ꯃꯄꯥ ꯎꯕꯗ, ꯄꯥꯕ ꯍꯜꯂꯝꯃꯦꯗꯅ, ꯅꯆꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦ. ꯄꯥꯕꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯂꯨꯝꯂꯝꯕꯅꯤ. ꯅꯆꯥ ꯂꯧꯊꯣꯛꯂꯨꯒꯦ ꯄꯥꯕ. ꯌꯥꯔꯦ ꯏꯄꯥ ꯂꯧꯊꯣꯛꯂꯨꯔꯒꯦ. ꯅꯪ ꯏꯁꯤꯡ ꯁꯣꯛꯀꯗꯧꯕꯗꯣ ꯁꯣꯛꯆꯔꯨꯔꯣ ꯆꯠꯂꯨ. ꯍꯣꯏ ꯄꯥꯕ. ꯊꯣꯏꯅꯨꯁꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ. ꯑꯁꯪꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯅꯕ ꯊꯣꯛꯂꯛꯏ. ꯑꯁꯪꯕꯤꯅ, ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯝꯃꯦꯗꯅ, ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ. ꯃꯣꯏ ꯃꯄꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ. ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕ? ꯃꯣꯏ ꯃꯄꯥ ꯀꯩꯅꯣ? ꯉꯁꯤꯗꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯒꯗꯣꯏꯅꯤ. ꯅꯆꯥ ꯊꯝꯕꯥꯜꯁꯦ ꯖꯒꯣꯏ ꯁꯥꯅꯤꯡ ꯃꯥꯜꯂꯦ. ꯄꯨꯔꯒ ꯁꯥꯍꯜꯂꯨꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯏꯆꯥ ꯑꯇꯣꯝꯕꯤꯁꯨ ꯄꯨꯕꯤꯌꯨꯗꯅ, ꯃꯥꯁꯨ ꯖꯒꯣꯏ ꯁꯥꯅꯤꯡꯂꯝꯒꯅꯤ. ꯃꯥꯁꯨ ꯆꯠꯂꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯇꯧꯍꯧꯒꯗꯣꯔꯤꯒꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯒ ꯃꯤꯅ ꯃꯥꯕꯨ ꯎꯔꯒ ꯅꯣꯛꯅꯒꯗꯕꯁꯤꯡꯗꯣ ꯃꯣꯏ ꯃꯄꯥ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯩ, ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯗꯅ ꯃꯤꯅ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯣ ꯍꯥ? ꯂꯥꯟꯕ ꯂꯥꯟꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯌꯦ ꯃꯣꯏ ꯃꯄꯥ. ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛꯁꯦ ꯃꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯨꯕꯨ ꯀꯃꯥꯏꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯗꯣꯏꯅꯣ? ꯑꯊꯤꯕ ꯃꯤꯗꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ. ꯃꯃꯥ, ꯏꯆꯥꯁꯦ ꯃꯁꯛ ꯊꯤꯖꯔꯁꯨ ꯁꯅꯥꯅꯤꯅꯦ ꯁꯅꯥ. ꯊꯝꯕꯥꯜꯅ, ꯏꯃꯥ ꯆꯠꯂꯁꯤꯕ. ꯃꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯃꯅꯤꯌꯦ. ꯑꯩꯈꯣꯏ ꯄꯥꯕꯒ ꯋꯥ ꯉꯥꯡꯅꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ. ꯍꯣꯏ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯦ. ꯃꯣꯏ ꯃꯄꯥ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯣ. ꯏꯃꯥ ꯏꯆꯥ ꯊꯦꯡꯂꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯒ ꯃꯃꯥꯒꯗꯨ ꯍꯔꯥꯎꯕꯨꯡꯗ ꯆꯠꯈꯤ. ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ, ꯃꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯉꯛꯄꯅꯤꯗꯀꯣ. ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯑꯅꯤꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯈꯦꯟꯅꯕ ꯊꯝꯃꯤꯗꯀꯣ. ꯊꯝꯕꯥꯜꯒ ꯃꯃꯥꯒꯁꯨ ꯍꯔꯥꯎꯕꯨꯡ ꯌꯧꯗꯨꯅ ꯊꯝꯕꯥꯜꯁꯨ ꯖꯒꯣꯏ ꯁꯥꯕ ꯆꯪꯈ꯭ꯔꯦ. ꯃꯌꯥꯝꯗꯨ ꯊꯝꯕꯥꯜꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ. ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯆꯤꯕꯣꯟ ꯍꯥꯏꯅꯔꯝꯃꯤ. ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯑꯁꯨꯛ ꯐꯖꯕꯁꯤꯕꯣ? ꯏꯆꯦ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯈꯨꯜ ꯑꯁꯤꯗ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯍꯩꯃꯥ, ꯑꯁꯪꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ. ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ ꯃꯤ. ꯃꯁꯛꯁꯦ
ꯏꯅꯤꯡꯊꯧꯅꯒ ꯎꯔꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯪꯕꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯁꯨ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯃꯆꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯇꯣꯃꯥꯜꯗꯨ ꯑꯔꯨꯝ ꯂꯩꯍꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯒ ꯃꯃꯥꯒꯗꯤ ꯀꯩꯁꯨ ꯊꯧꯁꯥꯔꯝꯗꯦ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯨ ꯑꯁꯨꯝ ꯁꯣꯟꯁꯤꯜꯂꯛꯏ ꯑꯁꯪꯕꯤꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯌꯨꯛ ꯑꯃꯗ ꯊꯣꯏꯅꯨꯅ ꯃꯄꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯨꯕꯗ ꯇꯣꯃꯥꯜꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯞꯂꯗꯨꯅ ꯃꯃꯥꯒ ꯃꯆꯦꯒꯕꯨ ꯀꯧꯔꯝꯃꯤ ꯊꯝꯕꯥꯜꯒ ꯑꯁꯪꯕꯤꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯪꯕꯤꯅ ꯊꯣꯏꯅꯨ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯨ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯝꯕꯁꯦ ꯑꯩꯅ ꯍꯧꯗꯣꯛꯄ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯪꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯣꯏ ꯃꯄꯥ ꯇꯥꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯁꯪꯕꯤꯗꯨ ꯀꯟꯅ ꯀꯞꯂꯛꯏ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯞꯄꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯔꯗꯨꯅ ꯂꯣꯏꯅ ꯆꯪꯂꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯪꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯆꯥ ꯑꯅꯤꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯣꯃꯥꯜꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯇꯣꯃꯥꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯣꯏꯅꯨꯗꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅꯗ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯪꯕꯤꯒ ꯊꯝꯕꯥꯜꯒꯗꯤ ꯀꯔꯤꯁꯨ ꯈꯟꯈꯤꯗ꯭ꯔꯤ ꯑꯁꯪꯕꯤꯅ ꯊꯣꯏꯅꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯨꯅ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯁꯣꯛꯂꯨꯒꯦ ꯊꯣꯏꯅꯨꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯥ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯇꯣꯟꯖꯥꯎ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯅꯇꯣꯟꯖꯥꯎ ꯊꯣꯏꯅꯨ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯂꯛꯅꯔꯛꯄꯗꯨꯗ ꯁꯥꯎꯔꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯒꯗꯕꯒꯤ ꯇꯥꯟꯅꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ ꯊꯣꯏꯅꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯨꯔꯦꯜ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯧ ꯈꯔ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯂꯥꯛꯄ ꯎꯕꯗ ꯃꯧ ꯑꯃꯅ ꯃꯁꯤꯒꯤ ꯅꯥꯇꯣꯟ ꯐꯟꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯎꯔꯗꯤ ꯅꯨꯃꯤꯠꯇꯨꯃ ꯗꯥꯎ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯃꯧ ꯑꯃꯅ ꯊꯝꯕꯥꯜꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯤꯁꯤꯅ ꯀꯅꯥ ꯂꯧꯗꯅ ꯊꯤꯔꯤꯕꯖꯥꯠ ꯈꯪꯗꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤ ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕꯕꯨ ꯈꯪꯈꯤꯗ꯭ꯔꯣ ꯈꯪꯅꯤ ꯊꯥꯖꯗ꯭ꯔꯦꯗ ꯁꯤꯌꯥ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯂꯧꯕꯤꯗꯣꯏꯅꯣ ꯑꯉꯥꯎꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯆꯦꯟꯈꯤꯅꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗු ꯊꯣꯏꯅꯨꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯣꯏꯅꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯛꯊꯤꯅ ꯄꯣꯛꯂꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅ ꯐꯥꯎꯕ ꯃꯆꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ ꯈꯨꯜꯒꯤ ꯃꯤꯅꯁꯨ ꯑꯩꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯕꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯑꯩ ꯑꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯊꯣꯏꯅꯨ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯨꯝꯗ ꯀꯥꯈ꯭ꯔꯦ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕꯁꯨ ꯃꯧꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯋꯥꯊꯤ ꯉꯥꯡꯅꯍꯧꯔꯤ ꯊꯣꯏꯅꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯆꯦꯒ ꯃꯃꯥꯒꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯎꯕꯗ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯊꯣꯏꯅꯨ ꯉꯁꯤꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯟꯁꯥꯡ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯈꯩ ꯊꯣꯡꯕꯗꯨ ꯊꯣꯡꯒꯅꯨ ꯍꯣꯏ ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ ꯊꯣꯏꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯊꯝꯕꯥꯜꯅ ꯃꯃꯥꯗ ꯏꯃꯥ ꯑꯩꯒꯤ ꯉꯛꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯝꯇ ꯁꯥꯕꯤꯌꯨ ꯑꯔꯨꯞꯄ ꯁꯤꯕꯁꯨ ꯇꯜꯂꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯤꯛ ꯑꯔꯨꯞꯄ ꯁꯤꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯏꯆꯥ ꯁꯛ ꯐꯖꯕꯤꯒꯤꯕꯣ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯃ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯥꯔꯁꯤ ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤ ꯁꯥꯕꯤꯌꯨꯀꯣ ꯏꯃꯥ ꯁꯥꯅꯤ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯦꯒ ꯃꯃꯥꯒꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯊꯝꯕꯥꯜꯒ ꯑꯁꯪꯕꯤꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯝꯃꯤ ꯑꯁꯪꯕꯤꯅ ꯍꯩ ꯊꯣꯏꯅꯨ ꯑꯩꯅ ꯅꯆꯦꯒꯤ ꯆꯥꯅꯕ ꯉꯥ ꯇꯥꯎꯔꯒ ꯊꯝꯕꯗꯨ ꯅꯆꯦꯒꯤ ꯑꯃ ꯍꯥꯞꯄꯨꯅꯦ ꯊꯣꯏꯅꯨꯁꯨ ꯉꯥ ꯑꯇꯥꯎꯕꯗꯨ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯆꯦꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ ꯏꯃꯥ ꯑꯩ ꯉꯥ ꯑꯇꯥꯎꯕꯁꯦ ꯆꯥꯃꯟꯗꯅ ꯆꯥꯅꯤꯡꯗꯤꯌꯦ
nga si saraga pangal kan gadoin pangal soladi nangsu nanaw nupi thoinugumna sak thijalakani ima nga tawbase ichena saningre hairabanina ngasidi nga tawbase ai sarage hey nang tumina dum saw chak tu saw ko nga si saraga athibana sakto phasu phajarak loredabada thoinudu mamagi waduda karimta haijaba ngamdraduna tumina saktu sarami chak tokladuna thambaldi makhuto hamduna thokre asangbina thoinuda hey tu khak sagumsa phajana singjilaga aigi pi amot pakhra leibani turelda purga sudoso asi hairamlaga asangbidusu thokre thoinusu tu khak sagum singadu loisinduna mamagi amot pa pi singdu puduna turelda laklami thoinu pi singadu suna suna wakalda khalami aigi punsi asumni hingadabagi sar sikhibana phare irai kalaba turel asida soktaduna thawayase hekta tharagi thoinu mathanta sizarage haina khanjarami magi mataudu turelgi irol nungaduda leibi lairembi amana urami thoinugi mataudu yengba ngamdraduna lairembidu irol nungdagi phaugalai thoinu adudi lairembidubu ubada yamna ngaklami kibasu kirami thoinu kigan aihak ase irol nunga sida leibi lairembi nangina tawadubu yengba ngamdraduna ai lakpani karigina thoinu nahakna pokngamdana pokpa miyoi mapok asibu arembada manghange khaliba ima lairembi masigi malem asida aibu sakti haidu kanamtana nungsibidri aibu hek pokpa imana phawba aibu sakti haiduna tathi toina thaubi thoinu makoina khalibado aranba wakhalni mi amagi phajaba haibadudi sakna lepkadaba nate maithongi phajabadi ngehak khakki adubu thamoi sengba puksel saw thaujal haiba masini phajaba haibado phajaba pumba nangonda loina yawi ima lairembi adumna hairabasu mi sing asinati aibu ubada hainati aisu sak phajaninge ima lairembi phare nangna sak phajaninge hairabanina wa haige tar turel asigi kha thangba maikai asida satu nangna sum chatpada thambal ahum khak hauba mafam ama thengnagani mafam aduda satuna ahumlak iruplabadi nangi ningba pumba thungani aduga hairiba thambal ahumdo puksel singdaba minadi uba phangloi nangna awaba taraklabadi nama lairembi aibu kaura asi hairamlaga lairembidu irolnung aduda amuk lukki thoinusu mage pama phangani haina lairembi aduna hairakpadu tabada yamna haraurami thoinusu lairembi duna hairamba turel maril aduda laktuna thambal ahum satpadu thirami mana sum lakpada thambal ahum satlibadu thoinuna urami thambal ahumdu yamna phajarami thambal ahumdu masusu amata manaramde turel aduda kumduna iruplami ahum laksu boina iruplaga phaugalakpada isingda tariba magi mamidu ubada thoinu yamna ngaklami magi athiba masaktu yamna phajarami naton adusu tumlaga yamna phajarami masam adusu sanagi masam oirami thoinudu yamna haraurami thoinu phi sing adu puduna mayumda karai ma ubada mi singdu ngakna yengna hawi thoinu yumda sanglakpada asangbidu thoinu halaktre haiduna isau langduna leirami adubu thoinuna oirakliba phibam adu ubada pungak ngaklami imagi thoinua nangi phibam sidi karamna oiraklibano imada hayo thoinuna asengba pumba mamadi lirami asangbina imagi bema lao sida ima sam hatpigi thoinudu mamana mabu nungsibire khalubada yamna harauzarami ima ai phi singse hana mukta phawdok lukhige karigi isana phi phawgani nasina maraina phawjani asangbi imung lumdon sinduna thambalbu kaurami thambal su thoklai ima kari haige thoinuda muk yenglai thoinugi oiramliba phibamduda ngakna ima sibu ekoi thoinu natro mase nangi nanaw nupi thoinu ninya phi singje phawduso nangama tumbaga sabaga tawbada waramlani imagi thoinu la osida ima sam hatpige asumna asangbina thoinugi sanagi masam ado hatpiri thambalsu mamagi maong aduda yamna sauninglammi asuba phi sing adu polangkhokta phawrammi thoinusu samhatpa loiduna haugatkre thoinuna haugatkhibada thoinugi sanagi samna khara kelibadu asangbina urammi samna singdu khomjinduna konsangda puraktuna kairammi sel phanyam phanglammi
ꯑꯁꯪꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯁꯪꯕꯤꯅ ꯊꯣꯏꯅꯨꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯝꯕꯥꯜꯕꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ "ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯉꯥ ꯑꯇꯥꯎꯕ ꯍꯥꯄꯛꯀꯦ, ꯆꯥꯁꯤꯜꯂꯨꯅꯦ, ꯆꯥꯕ ꯑꯣꯟꯊꯣꯛꯅ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯉꯥ ꯑꯇꯥꯎꯕꯗꯨꯗꯤ ꯏꯃꯥꯅ ꯏꯆꯦꯒꯤꯅꯤ ꯍꯥꯏꯅ ꯇꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯉꯁꯤꯗꯒꯤ ꯉꯥꯁꯦ ꯅꯪꯅ ꯆꯥꯔꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯁꯅꯥꯒꯤ ꯁꯝꯅꯥꯁꯤꯡ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯊꯣꯏꯅꯨꯕꯨ ꯅꯣꯡꯃꯗ 6-7ꯂꯛ ꯁꯝ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯁꯝ ꯍꯥꯠꯄꯗ ꯀꯦꯜꯂꯛꯄ ꯁꯝꯅꯥꯁꯤꯡꯗꯨ ꯀꯣꯟꯁꯪꯗ ꯄꯨꯔꯒ ꯀꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯊꯝꯕꯥꯜꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯤꯅꯁꯨ ꯉꯥꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯈꯜꯂꯤ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯁꯥꯔꯩꯗ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯝꯒꯗꯕꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯁꯥꯗ ꯄꯥꯜꯂꯒ ꯈꯪꯂꯦ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯣ꯫ ꯑꯁꯪꯕꯤꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯨꯖꯥꯎꯒ ꯃꯅꯤꯆꯥꯟꯒꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ "ꯏꯅꯦ ꯑꯁꯪꯕꯤꯁꯦ ꯅꯨꯡꯇꯤꯒꯤ ꯀꯣꯟꯁꯪꯗ ꯁꯅꯥ ꯀꯥꯏꯕ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯣꯏꯒꯤ ꯌꯨꯝꯗ ꯁꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯍꯨꯔꯥꯜꯂꯨꯁꯤꯔꯣ? ꯏꯅꯦ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯛꯊꯤꯕꯤ ꯊꯣꯏꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯃꯁꯝ ꯑꯣꯏꯅ ꯍꯧꯔꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤꯖꯥꯠꯂꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯊꯣꯏꯅꯨꯕꯨ ꯍꯦꯛꯇ ꯐꯥꯎꯔꯁꯤ꯫ ꯊꯣꯏꯅꯨ ꯐꯥꯔꯕꯗꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤ"꯫ ꯑꯃꯨꯖꯥꯎꯒ ꯃꯅꯤꯆꯥꯟꯒꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯇꯨꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯒ ꯃꯅꯤꯆꯥꯟꯒꯗꯣ ꯌꯥꯆꯪꯕꯗꯒꯤ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯪꯂꯤ꯫ ꯊꯦꯡꯂꯕ ꯀꯥꯟꯗꯨꯗ ꯑꯃꯨꯖꯥꯎꯅ ꯇꯞꯅ, "ꯏꯇꯥꯎ, ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯅꯤ, ꯆꯪꯉꯁꯤꯔꯣ?" "ꯍꯣꯏ ꯏꯇꯥꯎ, ꯆꯪꯉꯁꯤ꯫ ꯇꯞꯅ ꯆꯪꯁꯤꯀꯣ ꯏꯇꯥꯎ, ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔꯩꯕꯨ ꯊꯋꯥꯏ ꯊꯥꯅꯤ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯅꯤꯆꯥꯟꯅ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯁꯤꯗ ꯇꯨꯝꯃꯦ꯫ ꯏꯇꯥꯎ, ꯊꯣꯏꯅꯨꯁꯤ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯅꯕ ꯂꯩꯋꯥꯗꯣ ꯁꯣꯟꯒꯦ, ꯂꯥꯡꯒꯅꯨꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯗꯤ ꯀꯥꯟꯅꯕ ꯂꯩꯋꯥꯒ ꯌꯥꯝ ꯈꯪꯉꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤꯗꯅ, ꯏꯄꯨꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯉꯣꯟda ꯇꯥꯛꯄꯤꯔꯝꯃꯅꯤ꯫ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯊꯣꯏꯅꯨꯕꯨ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯁꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯊꯣꯏꯅꯨ, ꯅꯪ ꯍꯧꯒꯠꯂꯝꯃꯦꯗꯅ"꯫ ꯊꯣꯏꯅꯨ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯅꯈꯣꯏ ꯀꯅꯥ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯃꯅꯤꯆꯥꯟ ꯅꯣꯛꯂꯒ, "ꯅꯪꯒꯤ ꯁꯅꯥꯒꯤ ꯁꯝ ꯑꯗꯣ ꯄꯥꯝꯕꯒꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯊꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯤꯗꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ"꯫ ꯊꯣꯏꯅꯨꯗꯨ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ꯫ "ꯐꯔꯦꯅꯦ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯒꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯝꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯅꯤ"꯫ ꯃꯅꯤꯆꯥꯟꯗ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, "ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ, ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯪ ꯐꯥꯕꯗꯁꯨ ꯑꯩꯅ ꯅꯪ ꯇꯨꯝꯅꯕ ꯂꯩꯋꯥ ꯁꯣꯜꯂꯒ ꯇꯨꯝꯍꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ"꯫ ꯃꯅꯤꯆꯥꯟ, "ꯌꯥꯔꯣꯏ, ꯊꯣꯏꯅꯨꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯊꯣꯏꯅꯨꯗ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯠꯅꯔꯛꯏ꯫ ꯊꯣꯏꯅꯨꯅ, "ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯍꯥꯟꯅ ꯊꯥꯗꯣꯛꯄ ꯉꯝꯕ ꯃꯤꯗꯨꯗ ꯑꯩ ꯂꯩꯒꯅꯤ"꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯊꯣꯏꯅꯨꯕꯨ ꯊꯥꯗꯣꯛꯄ ꯃꯥꯅ ꯍꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯏ꯫ ꯆꯤꯟꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯏ꯫ ꯑꯅꯤꯗꯨꯅ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯣꯏꯅꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯁꯨ ꯊꯣꯏꯅꯨ ꯂꯩꯔꯝꯗꯕꯗꯨꯗ, "ꯊꯣꯏꯅꯨ ꯂꯩꯔꯝꯗ꯭ꯔꯦ, ꯏꯕꯥꯅꯤꯗ ꯈꯗ꯭ꯔꯛ ꯇꯧꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ, ꯐꯪꯅꯕ ꯇꯥꯟꯅꯁꯤ ꯂꯥꯎ ꯏꯇꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯏꯅꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯊꯣꯏꯅꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯨꯔꯦꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯍꯨꯝꯅ ꯁꯥꯠꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯈꯜꯂꯤ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯕ ꯑꯆꯨꯝꯕꯅꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯈꯛꯅ ꯐꯖꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯕ ꯌꯥꯏ꯫ ꯑꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯧꯗꯨꯅ
ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯏ꯫ ꯊꯣꯏꯅꯨ, ꯅꯪꯅ ꯅꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯀꯧꯕꯗꯤ ꯏꯁꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯨ꯫ ꯐꯔꯦ ꯊꯣꯏꯅꯨ, ꯅꯪꯅ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯤꯡꯂꯤꯕꯗꯤ ꯅꯪꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯂꯨꯞꯄꯨ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯅꯨꯗꯨ ꯃꯥꯅ ꯍꯥꯟꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯏꯔꯨꯞꯂꯝꯃꯤ꯫ ꯑꯍꯨꯝꯂꯛ ꯂꯨꯞꯂꯨꯔꯒ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯁꯅꯥꯒꯤ ꯁꯝꯁꯨ ꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯈꯤ꯫ ꯁꯣꯝꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯣꯏꯅꯨ ꯂꯩꯔꯝꯗꯕꯗꯨꯗ ꯑꯁꯪꯕꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯏꯅꯨꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯊꯣꯏꯅꯨꯗꯨ ꯎ ꯃꯈꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯁꯛꯁꯦ ꯍꯥꯟꯅꯒꯤꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯁꯝꯁꯨ ꯁꯅꯥꯒꯤ ꯁꯝ ꯑꯣꯏꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ, ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕ ꯃꯇꯝꯗ ꯏꯆꯥ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯦ꯫ ꯂꯥꯛ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯊꯣꯏꯅꯨ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫